Kasi sandok-chariba thawamasi Diamond Radio na sandok-chaba Crime Reports. Nupi angangsing dathokliba tongan-tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjaduna miyamda khanghanjana na honajaba dugumba program amani Crime Reports. Ngasigi Crime Reports ke episode asibu tabiriba singbu ahanmamakta da James Haigurjamna taramnok chabagaloinana khurumjari. Tongan-tongan ba Bharat ki mafamda thokliba case kayamarum Diamond Radio na asum chatha jarakpana ngasi 38 suba episode oina puthokchariba adugumlaba case makhalamani mamang thakta case kayamarum ekhoina miyamda tahanjakre miyam ge mit akong oinenaba amadi Bharat ki mafam khudimokta thokliba sing asi miyamda tahanjananabagi damak honajaba tangkak amada ngasi su puduna lakchari India ki mafam khudimokta yum palaba nupa nupi singna makhoi gi thabak ki matungina macha masu leiraba matamda makhoi gi macha masu senanaba amadi yunggi thongba thakpa amadi phisu phisam nanabagi damak imungda helper nupi sing haibadi governors thamduna asumna pikliba nupi macha singbu natraga nupa macha singbu makhoi gi achin makharagi damak Bharat ki mafum kayada asumna angang sing sijenaba haibasi chanei masi iramda Manipur asidasu adumak chanei tongan ba state singdasu adumak chanei amaromdana pikliba chahi sudruba angang singna hotel da natraga thabak subagi Bharat ki Samvidhana ayaba pidabagum mahi masing tamduna legedaba angang singna migi imungda natraga kol karkhana singda natraga factory da thabak suba asi aini yadi masigi damakte NGO kaya marumna angang sing sahi sudruba sing asi lemna mahi tamangadabani haibo wafung kaya da angang sing phagatuna police ki mating dagi makoibu lokhat kibagi thodok kya su lekre adumakpu nupa ama nupi ama mayum palaba matungda makoigi damakta atoppa mateng pangnanaba mi amata leitrabadi makoina pokchaba macha apikpa adu senananabagi damakta chahi sudriba khonggangdagi nupi masasing nupa masasing thamduna imungda sijenaba haibasidi iramdam asida sunatana mapalamda sodumak chanaba thawong amani adubo ayambana asiguma thabaksida sijenariba angangsing asi kahena imung manungi pibam phattaba machi manau yamna pokpa chaba thakpa amadi mahi masing tambada khudong chadaba imung manung mama mapa leikhidaba natraga mama mapa leiraba susuba nomba ngamdaba natraga sufam nompham leitabadagi masasingbu mabuk thanna pijaba ngamdaba lairaba kayamarum ekoi lebaksida leitaba nati masida sunatana asumna pikliba angangsing asina imunggi mateng khajiktang oirabasu kanagadra haiduna mama mapa singna nungsijaraba machabu atopa migi yumda thabak ingkhang sunanabagi damak thakidaba nate amadi haujiksu adumak thari hairiba mong asida tawbu khudingmakpu ekhoina jingthoktuna lana thabak tawi haibagi wafamdi nachedi kanagoma imung khradadi makhoibusu mahi masing tamhanduna amadi imung manunggi mateng panghanduna makhoigi mateng pangbibagi damak angang aduna chawraklaba phawbada ningthijana luhongbugi sel phawbu puthokpa imung yaudaba nati amadi makhoibu ningthijana ngakpi senbidaba yaudaba nati masimangna ngasigi case asida ekhoina puthokchagadoriba case asi angang sing asibu makhoigi mateng panghalaga makhoigi helper oina lehelaba matungda angang sing asibu makhoina he otpi nebi haibagi wafam natana tongan ba thokliba thodok sing asida otpi neibibagi case amakhakning ase ekhoina pujaraglibasi ngasigi case asisu ayuk nungthelda thabakna office ta karo matungda numidang na mayumda sumnatangi potharaga mathangi ayuk anganmada hogutuna magi office ta thabak chatnaba adugumba jaga amani mayang avasti kauba nupa amakhaksu colony aduda leirami mahaki flat asina mathol ahumda leirami amadi mahakna leiriba thongnau adudagi makha thangbada yum amakhak urami yum asida yamna toina ahing athengbada amadi michik mirau khol tadaba matamda imung aduda angang nupi macha ama yamna thina phubugi makhol tarami ayamba matamda nupi masasi makhoina ningthijana luna tawbibagi mahutta angang asibu karigumba hiram ama natraga hiram amada adumak thina phu chaibagi thodok makhoina phu chaibagi makhol sing asi taram angang asina kap lawbagi khonjel asi taba matamda colony aduda leiriba miyam punumangna makhoina masa gi thabak nati aikhoisu nonganbadigi numita ba hwa thabak asi chinmanina magi thokpani haiduna kana amata hanna yenglamde adubu mayang avasti hairiba nupa asidi angang asibu thina phuba masigi chaina khol mikap mirau khol ase tabada mahaki thamoida mahaki macha masuda phubugumna mahaki naknaba mi amada phubugumna adugi matik nungai jaramde masida mahangna mahaki nupi Madhuri dharam Madhuri nungtigi angang sina kaplibase ai taba ngamdre akhoi karigumba kharji tobu phai
ꯃꯇꯝꯗꯨꯗ ꯃꯥꯙꯨꯔꯤꯅ ꯍꯥꯏꯔꯛꯈꯤ ꯐꯨꯔꯤꯕꯁꯦ ꯑꯩꯁꯨ ꯇꯥꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧ ꯅꯠꯇꯦ ꯀꯣꯂꯣꯅꯤꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯇꯥꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯃꯌꯥꯝꯅꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯅꯤꯅ ꯑꯋꯣꯠꯄ ꯁꯥꯅ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯡꯅꯔꯣꯏꯗ꯭ꯔꯣ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇ ꯌꯥꯎꯒꯨꯝꯁꯦ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯕꯁꯇꯤꯅ ꯍꯥꯏꯈꯤ ꯃꯥꯙꯨꯔꯤ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤ ꯃꯁꯤ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯔꯨꯕꯒꯤ ꯑꯔꯊꯁꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯃꯥꯙꯨꯔꯤꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯗꯤ ꯋꯥꯐꯝꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯒ ꯅꯪ ꯑꯩꯅ ꯃꯁꯤꯗ ꯑꯋꯣꯠ ꯑꯄꯥ ꯁꯥꯗꯣꯏ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣꯕ ꯌꯥꯔꯦꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯤꯒꯤꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯡ ꯑꯕꯁꯇꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯃꯥꯙꯨꯔꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯑꯁꯨꯝꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯉꯝꯂꯤꯕ꯭ꯔꯣ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯈꯤ ꯅꯪꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯐꯝꯁꯤ ꯆꯥꯎꯊꯣꯔꯛꯅꯕꯅꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯔꯔꯣꯏ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯌꯦꯛꯅꯕ ꯊꯝꯃꯗꯤ ꯅꯪꯒ ꯑꯩꯒꯗꯅꯤ ꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯗꯤ ꯅꯪ ꯀꯔꯤ ꯇꯧꯅꯤ ꯃꯥꯙꯨꯔꯤ ꯑꯩ ꯈꯪꯗꯦ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯃꯗ ꯇꯥꯅꯤꯡꯕ ꯗꯁꯥꯗꯣ ꯇꯥꯁꯅꯨ ꯑꯩ ꯏꯁꯥꯅ ꯌꯥꯅꯅꯦ ꯃꯗꯨ ꯑꯩ ꯃꯥꯌꯣꯡ ꯌꯥꯒꯅꯤ ꯐꯔꯦ ꯀꯝꯄ꯭ꯂꯦꯟꯗꯨꯗꯤ ꯄꯨꯂꯤꯁꯇ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯅꯪ ꯃꯈꯥꯗ ꯀꯨꯝꯗꯅ ꯈꯣꯠꯇꯅ ꯀꯔꯤꯝꯇ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯡ ꯑꯕꯁꯇꯤꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯀꯣꯂꯣꯅꯤ ꯃꯃꯤꯡ ꯑꯃꯗꯤ ꯍꯥꯎꯁ ꯅꯝꯕꯔ 34 ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯁꯨ ꯃꯁꯤ ꯐꯨꯕꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯡ ꯑꯕꯁꯇꯤꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯊꯤꯅꯃꯛ ꯐꯨꯔꯤ ꯃꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ ꯊꯥ 3-4 ꯁꯨꯔꯦ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯗ ꯑꯁꯨꯝꯅ ꯑꯣꯜꯂꯛꯂꯤꯕꯁꯦ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯑꯗꯣꯝꯅ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯪ ꯀꯟꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯖꯕꯅꯤ ꯊꯪꯅꯕ ꯐ꯭ꯂꯦꯠꯇꯒꯤꯅꯤ ꯄꯨꯂꯤꯁꯅ ꯑꯁꯤꯒꯨꯝꯂꯕ ꯑꯉꯥꯡꯁꯤꯡ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ NGOꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗꯤ NGOꯒꯤ ꯇꯤꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯍꯥꯎꯁ ꯅꯝꯕꯔ 34ꯗ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯊꯣꯡ ꯊꯤꯟꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝ ꯊꯨꯅꯃꯛ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯗꯦ ꯃꯈꯣꯏꯒꯤ ꯊꯣꯡꯗ ꯑꯍꯣꯕ ꯑꯃ ꯄꯥꯟꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯂꯥꯛꯂꯤꯕ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯃꯨꯡꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯍꯣꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯃꯤ ꯄꯨꯂꯤꯁ ꯑꯃꯗꯤ NGOꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯝꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯑꯁꯨꯛ ꯊꯦꯡꯕ ꯍꯤꯡꯁꯤꯗ ꯊꯣꯡ ꯊꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯄꯨꯂꯤꯁ ꯍꯋꯜꯗꯥꯔ ꯑꯃꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯥꯛꯁꯤ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯗꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯥꯏ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯂꯩꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯀꯦ ꯆꯦꯛ ꯑꯃ ꯇꯧꯒꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯈꯤ ꯅꯈꯣꯏꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯪꯉꯒ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯀꯔꯤꯒꯤ ꯆꯦꯛ ꯇꯧꯗꯣꯔꯤꯕ ꯃꯇꯝ ꯑꯗꯨꯗ NGOꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯈꯤ ꯌꯨꯝꯊꯪꯅꯕ ꯀꯣꯂꯣꯅꯤ ꯑꯁꯤꯗꯒꯤ ꯃꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯅꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯕꯗꯤ ꯆꯦꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯩꯈꯣꯏꯗ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯈꯣꯏꯗ ꯀooperate ꯇꯧꯗ꯭ꯔꯕꯗꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯀꯣꯜ ꯇꯧꯔꯒ ꯑꯗꯣꯝꯕꯨ ꯅꯝꯗꯅ ꯌꯨꯝ ꯑꯁꯤ ꯆꯦꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯩꯈꯣꯏꯗ ꯂꯩ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ NGOꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ ꯑꯃꯗꯤ ꯌꯥꯝ ꯀꯔꯦꯝꯅꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯦꯛ ꯇꯧꯗꯨꯅ ꯇꯧꯔꯗꯤ ꯁꯣꯐꯥ ꯃꯈꯥꯗꯨꯁꯨ ꯄꯥꯛꯊ ꯌꯦꯡꯉꯣꯗꯅ ꯐ꯭ꯔꯤꯖꯒꯥꯗꯣ ꯍꯥꯡꯇꯣꯛꯑꯣ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯍꯥꯛꯇꯤ ꯑꯌꯨꯛꯇ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯕꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯠꯈꯤꯕꯅꯤ ꯀꯅꯥꯅ ꯇꯝꯖꯜꯂꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡꯗꯣ ꯐꯨꯏꯅ ꯀꯅꯥꯅ ꯇꯝꯒꯦ ꯅꯣꯏꯗ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯅꯣꯏꯅ ꯍꯦꯛꯇ ꯏꯜꯂꯤꯁꯤꯕꯨ ꯄꯨꯂꯤꯁꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯤ ꯑꯃꯅ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯃꯄꯪ ꯆꯠꯂꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯦꯛ ꯇꯧꯅꯅꯕꯒꯤ ꯀꯅꯥꯅ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯒ ꯌꯨꯝꯁꯤ ꯆꯦꯛ ꯇꯧꯅꯕ ꯍꯥꯏꯔꯤꯅꯣ
ꯃꯇꯝꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯔꯤ ꯁꯔ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯦ ꯇꯉꯥꯏ ꯐꯗꯅ ꯆꯦꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯑꯗꯣꯝꯗ ꯑꯌꯦꯠꯄ ꯄꯤꯈꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯄꯨꯂꯤꯁꯁꯤ ꯌꯥꯝ ꯉꯛꯈ꯭ꯔꯦꯅꯤ ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯋꯥ ꯂꯧꯔꯒ ꯍꯦꯛꯇꯃꯛ ꯃꯤꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯒ ꯏꯃꯨꯡꯁꯤꯗ ꯅꯣꯏꯅ ꯑꯣꯠꯂꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯂꯦꯡꯕꯤꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯁꯣꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯌꯦꯠꯄ ꯄꯤꯕ ꯑꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯆꯠꯈꯤ ꯄꯨꯂꯤꯁ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯄꯨꯂꯤꯁꯅ ꯇꯨꯡ ꯍꯟꯗꯨꯅ ꯂꯩꯔꯒ ꯌꯦꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯌꯥꯡ ꯑꯕꯁꯇꯤꯅ ꯃꯃꯤꯠ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯨꯈꯤꯗꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯋꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤ ꯃꯥꯙꯨꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯄꯨꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯗꯥꯏꯗꯅꯣ ꯂꯣꯠꯂꯒ ꯊꯝꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯄꯨꯈꯤꯗꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯥꯙꯨꯔꯤꯅ ꯐꯃꯨꯡꯗꯒꯤ ꯍꯤꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯨꯝꯃꯨꯕ ꯌꯥꯝꯅ ꯊꯦꯡꯉꯦ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯖꯔꯝꯃꯅꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯕ ꯉꯝꯃꯤꯗꯨꯅꯗꯤ ꯌꯨꯝꯕꯨ ꯑꯅꯤꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯤ ꯅꯠꯇꯦ ꯄꯨꯂꯤꯁꯇꯁꯨ ꯄꯩꯁꯥ ꯄꯤꯖꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯦꯗꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯦ ꯌꯥꯔꯦ ꯁꯤꯒꯤ ꯃꯈꯥꯗꯤ ꯅꯪꯁꯨ ꯇꯣꯛꯑꯣ ꯋꯥꯐꯝꯁꯦ ꯂꯣꯏꯁꯤꯟꯅꯔꯁꯤ ꯄꯨꯂꯤꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯑꯉꯟꯕ ꯃꯇꯝꯗ ꯐꯨꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯐꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯌꯥꯡ ꯑꯕꯁꯇꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯅ ꯅꯥꯍꯦꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯨꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯃꯌꯥꯡ ꯑꯕꯁꯇꯤꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯗꯨꯃꯛ ꯈꯥꯡꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯑꯣꯐꯤꯁꯇꯒꯤ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯉꯥꯡꯂꯛꯂꯝꯃꯤ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕ ꯁꯣꯝꯁꯤꯕꯨ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯒꯨꯂꯤ ꯆꯥꯔꯤꯒꯦ ꯒꯨꯂꯤ ꯐꯖꯅ ꯆꯥꯔꯒ ꯏꯁꯥꯗꯨ ꯌꯦꯡꯊꯣꯛꯄꯤꯌꯨꯅꯦ ꯑꯗꯣꯝꯒꯤ ꯅꯥꯀꯣꯡꯗ ꯍꯦꯛꯇꯃꯛ ꯇꯥꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯗ ꯁꯨꯝ ꯀꯝꯄ꯭ꯂꯦꯟ ꯇꯧ ꯂꯩꯔꯗꯤ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯌꯥꯡ ꯑꯕꯁꯇꯤꯕꯨ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯝꯗꯦ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯀꯔꯤ ꯇꯧꯔꯦ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯂꯤꯗꯣ ꯑꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯠꯇꯦꯗ ꯁꯥꯔ ꯅꯍꯥꯟꯁꯨ ꯌꯨꯝ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦꯅ ꯅꯨꯄꯥꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨ ꯃꯤꯗꯨꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯃꯤ ꯅꯠꯇꯦꯗ ꯁꯥꯔ ꯑꯩ ꯐꯣꯟ ꯑꯗꯨ ꯄꯥꯏꯒꯦ ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯣ ꯁꯥꯔ ꯑꯩ ꯃꯌꯥꯡ ꯑꯕꯁꯇꯤ ꯑꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯣꯠꯂꯤꯕ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯐ꯭ꯂꯦꯠ ꯅꯝꯕꯔꯅ 29ꯅꯤ ꯑꯗꯨꯒ ꯍꯥꯎꯁ ꯅꯝꯕꯔ 34 ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯕꯛ ꯁꯨꯅꯅꯕꯒꯤꯗꯃꯛ ꯊꯝꯂꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯦ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯐꯪꯗꯕꯅ ꯃꯈꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯆꯠꯈꯤꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯛꯈꯤ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯃꯗꯁꯨ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ ꯑꯩꯅ ꯇꯥꯔꯛꯄꯗ ꯑꯩꯅ ꯂꯩꯌꯨ ꯍꯥꯏꯕ ꯄꯣꯠꯇꯨ ꯁꯤꯔꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯣꯠꯁꯤꯡ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏꯒꯤ ꯈꯨꯡꯒꯪ ꯆꯥꯎꯈꯠꯇꯕꯗꯨꯗ ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯅꯔꯒ ꯄꯣꯠꯁꯤ ꯂꯩꯕ꯭ꯔꯣ ꯍꯥ ꯅꯪ ꯅꯃꯥꯏꯗꯨ ꯊꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯏꯔꯥꯡ ꯇꯧꯅꯤꯡꯕ꯭ꯔꯥ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯑꯁꯤ ꯃꯌꯥꯡ ꯑꯕꯁꯇꯤꯅ ꯎꯔꯛꯂꯝꯃꯤ ꯎꯔꯛꯈꯤꯕ ꯋꯥꯐꯝꯁꯤ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯇꯝꯂꯝꯃꯤ ꯌꯥꯝ ꯐꯔꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯟꯁꯤ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯒꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯈꯤ ꯌꯨꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯕꯗ ꯐꯪꯗꯦ ꯍꯥꯏꯕꯗꯨ ꯑꯌꯨꯛꯇ ꯆꯠꯂꯒ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯊꯤꯔꯨꯕ꯭ꯔꯥ ꯃꯤꯆꯝ ꯑꯃꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯊꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯅꯈꯣꯏꯒꯤ ꯊꯕꯛꯇꯨ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯆꯝ ꯑꯃꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛꯇꯨꯕꯨ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕ꯭ꯔꯣ ꯄꯨꯂꯤꯁꯄꯨ ꯂꯩꯕ ꯌꯥꯕꯒꯨꯝ ꯄ꯭ꯔꯖꯥꯅ ꯈꯜꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯕꯁꯦ ꯊꯤꯒꯗꯕꯅꯤ ꯃꯤꯅ ꯃꯤꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯁꯥꯈꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯃꯛꯅ ꯃꯗꯨ ꯄꯣꯠꯇꯨ ꯑꯁꯦꯡꯕꯗꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯤꯒꯗꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯒꯤ ꯃꯇꯧ ꯇꯝꯅꯅꯕꯗꯨ ꯍꯣꯠꯅꯩ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯔꯕꯗꯤ ꯄꯨꯂꯤꯁ ꯑꯣꯏꯔꯕꯁꯨ ꯑꯃꯍꯦꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯅ ꯍꯦꯛꯇ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯒꯨꯝꯅ ꯆꯥꯎꯈꯠꯄ ꯐꯖꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯃꯤ ꯎꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯅꯗꯤ
foreign country da leiriba asigumba police sing na toriba thabak sti mafam asida su chap chana tobiye foreign country da leiriba police ki khudong chaba sing phangbodu mafam asida su chap mana na phangi maram asina aikhoi gi leibak pu ningthi jana civilize oibagi phajaba lu nanbagi mafam amu oidrabasu lamdam asida leiriba police ki phajaba lu nanbadi prithvi da maming chapigai foreign gi leibak sing na su haina nbe yai leibak ti chawkhat pu wali adubu lamdam asida leiba police ti khwaidagi number 1 oire haibo wafam di haihan be yaina masi karigi hayan dabano masi police aikhoi gi asoiba kya marum lei micham amana aikhoi da complaint tawrabadi madu aikhoi na thawoi bidaba haibase phatte magi wafam se kadai phawba chumi mana hairiba se kadai phawba lale haibase aikhoi na table da phamaga lepkadaba nate yum adu da chalaga angang adu asumna phui hairagadi amuk hana chalaga aikhoi gi aron bami thadoga thibadi gidawi asumna police officer adu makha taba policing da haikirame amadi mafam aduda amuk policing lakna na khonaki marak asida mayang avasti gi nupi na haiki nang thodok asida khara thawa yawman brana khale mafam asida leba mi sing su loina tari bangak tan adubu nang na ki thabok sing loina thadok laga tholiba thodok asida nang na atatai oina chingkhalak pase masi aidi khara pamde matam aduda mayang avasti na haiki maduri ai taibam miyoibani aigi kanglup ase miyoiba haiba phajakraba adugumba jiba kanglup aduda ni tilibase mi amana awaba taba matamda aina mi edugi awabadu aina khangba ngamdragadi aina una kalaga chalagadi isorna aibu dandi pigadoribanine aina mahaku mateng panglabadi isorna so aigi mateng panggadoribanine asomna mahaki nupida abastina hairami mafam aduda policing laki police lakpa matamda thong thilami matam aduda su thong si yamna kuina hangkiramde police lakkiba aduda abasti su yum adudi kumtharaktuna police ta mahang haiki ai abastini aina complaint tawjabani ngasi di soidana police laklabani na yum asidagi angang se pubi kinaba honabiu angang puduna di ngasi sapikino asumna haiki madugi matungda yumuna ngahak kuina thong hangdraba matungda police na dumak leptuna ngaiki police na thong thenki thong hana thilba matungda thong hanglaklami noi handa muk thakchalaga lairo noi je thakchalaga laira ba ngarang ta angang du leina noi na thibala ame amuk leite na muk noi nasana ura chakre haujina muk kari dobono noi laise matamdu da police officer dun harmi laibese police ni wadu ngango matamda yamna use thoidena wa ngang ni bidu kari gino yumbu dun harmi na khoi su wadu phajana ngangune ai khoi su bharat ki nagarik amani ne ahing pung tara ni thoi ta matamda yum amada hogduk laga hektamak na khoina search tawba nonga laga amuk mathangi numita lak laga amuk search tawge haibasibu yabro na khoina ngangli dusu wasi khare yengoga ngangune matamadu da yumbu dugi nupi dun haraki na khoisidi achumaran hekta khangdana migi imungda hekta tawbanga mene hekta mag search tawrage sinine police officer dun haram wayam ngana wi mathok ta de imung sa khoi check tawdaba yade yumbu dun haraki kari gi check tawdoiba kari gi no banoina check tawdoise na khodi police ke pijon chelaga gunda tawribani ne noi gi thabak sidi gunda gi mawngni ne police na ke ado da khangde amuk hana khoi da complaint lakpani na mafam asida khoi check tawdaba yadabani aduna yum ase check tawba tare matamada yumbu duna ki ngai khongai ko yum ase noi ohoro isa singa khoi sorok ta leirage noi di laini na tawge ta tawba ngam mi ngak tane ba natro abastin haraki nupa se minamba nupa ni yum ase da nupi machado mahangna phuba se ai imission urabani yumbu aduna haraki aine nangonda sigum asida oda pa saw hai kibra nang nasagi na thok taw yadro ha nang kanano ba nasagi na thok do taw nasagi sumang du sittana migi sumang sinan honagna matamadu abastin haki masigi dama sorry adubu angang ama phubada aikhoi tumba yade yamna nungaiti nakhoina adumna angang amadu otpi ne bibedo lamdam asida leba mi khuding na kana mata su yana dabani maram asina nakhoi gi imungda angang adu lebese matik yamna chadre matamadu da yumbu adugi nupi dan haralami nupi macha adugi mari mata ro nangbo aikhoi da su gamni yeli bisi karigino nangna thakpra ba nangna pijabro matamadu da abastin haki adu rabasu nupi macha phubi bedo chumde hajabani matamadu da yumbu adugi nupa dan haraki oi matma nang mangai ne dharma lebese nang nasagi yumdu seno mase nangi na thongnate inspector masi angawbani angawbanu pasina hairaga police nokoina thajari bese nokoi se angakpani ni matamadu police officer dun haraki tasengbadi khoi so ngawbani nangi yum sida changge yadrabadi namduna changani asumna police na nupa du inthok laga imung da changki amadi yumbu duna tanaraki nokoina hekto kusira si to boya bro
मसीदे पुलिस की गुंडागर्दी की वानी ने हा सी नखोइना ngame na tawbai wani ne asumna police na yum adugi kachin koya pulamukta thiba hoki matam aduda yumbo da nai ngarang ahing khaktang laglaga nokhoi police mayam laga ot pada ngai riba sida kari no bano namuk thidori se kari phangadori gi ba yum masida thiraga asumna noina ngasai gi thiriba si kari phangage ba hojipo kari phangage police officer du nai nangno losalabani na phangdire na nangna kadai thamge nangna hairo nangno losali ba mahom do adu akoi da hairo adur budi angang du phangani matam aduda yumbo nu pa du nai adu ju noina thongni just carry on thiyo yum chida kari phangge du noi thiyo matam adu police nai ki nupi masa se gi phirol jing kadai thame nupi masa se gi ka kadai thongge yumgi nupi aduna angau bu nupa sin hairaga nakhoina thajari ni ne nakhoi su ngau ro bro police nakhoi su ngau ro bra ba asumna matai manau aduna ngangbo wafam sing adu police na ningthi nungai na taram de amadi yum adu da thiba khotpa gi thabak leptana chatharam mathang da upu amakhak leiram upu ase police na thong hangna na bhairam si upu si kari yawe chi thong hang yumbo de gi nupi dana si di thong hang ba yaroi sana lupa ngak tani jewelry ngak tani oh jewelry already fare kari su problem leitre thong se mukata hangbi yumgi nupi aduna sana lupa se noi huran ge hairiro noi police si di yam ngam bajani ne mahaki nupa bine korome yengu tori sing makhoina tori se yamne henkalagne mathamaduda mahaki nupa bine na haram inspector upo asida aigi personal valuable oiba pochai ngaktani nakhoina paibi aba ponate police na haki just only 2 second upo sigi mamai sika khangu second ani gi manungda ai khoi khuna pairoi sana sing asi khuna solo aduga khoi gi lakminariba NGO gi music camera yauri camera handycam sina namhalaga karigumba nakoina pochai mangi haiba su camera sigi mating na noin khangba ngangani upu se mamai hangu upu sigi manungda kari yawi haiba se masi khaktang yenge matamadu da yumgi miyoi sing upu do hangdana na honarami jumbo don haraki nakoi kari ori bagi ai gi yum sida thiba yaba thire upu hekta hangwa harga ina hangadro police inspector don haraki upu sina koina hange haibra natraga akoina thugayo haibra yam thuna hayo upu sina koina hange haibra natraga koi thugayo haibra asumna police na makoi digi sholoki amadi namdun upu do thong hangki upu adu thong hangba matamdadi upu adu gi manungda chahi 15 khakta ngaribi nupi macha asi upu adu gi manungda natai sadana thupchinduna thamlaga mafam maduda masagi haksangda phubu chaiba gi dakphang kaya ga loinana upu adu gi manungda wanthaduna leiramki police na ambulance koki ambulance karuba matungda imung adu dagi nupi macha adu hospital da punana nabagi dama puthoroklami colony adu da leiba miyam punamak thoroktuna imung adu gi mo matawdu yenglami masigi mo mataw asida colony adu da leba miyam singna penaram matai manau aduna mafam adu da asumna angang asibu olagliba si kuirabanina makoina onsaningda duna leramba adu nupi macha adu asumna puthoraki tasengbadi ahan bagi thogdok adu su nupi macha asina makhutagi glass ama kak pairambadagi ta adunu kaiki maduda mahaki nupina pochai sing asi nasana ningthi jana paiba ngamde nakoidi sigumba aru ehengi pochai sing se paiba ngamlaktabanina aigi pochai sing asi nangna sawningni bani haiduna thadaraga thugage yauna thugariba natra haina nganglami masigi matungda nupi macha asi makhoina phukibani lam heli haiduna yumbu binoi asina mahakki peti satoktana nupi macha asibu peti maram taba makai phubu oirami police na numit aduda complaint torba matungda thiba lakiba aduda su police na mahak pu thiba phangdaduna chatkraba matungda upu manungda lolhalaba matungda upu manungda gi lawthoklaga nupi macha asibu yumbu asigi nupina sei adu tumdri phawa nupi macha do phuram nupi macha adu gi masada dakphangi dakphang ngak tangairam imung adu da makhoi gi arem apa khara pijaba natana mahaki punsi yamna wana leram saksang adu gi manakta icham chamba phi amakhak tharaga phaijuk ama phawa suphandana nupi macha se thamki boram asumna nupi macha se hospital da puruktuna layeng chatharam masigi matungda hospital da matai manau adu police no wahanglame numina do koina thibala ambadugi matungda anga masa se nokoina mo kokthol phui haisi sumra matamadu da yumbu dugi nupi dun harki anga ngasigi daita khoigi ni akoina yamna luna tawjakra jani adum khandani yengbiu akoina leiriba yumlei kare sina anga ngasi da koina mabuk thana pijaraga mabu luna tawgani adubu mase kitang thabuk suba heitabagi akoina phaningduna khajitang khopangna se cha tharaga mabu warak jaba khaktani adubu yamna lana ubire mayamna lana ubaduna khoisu izat sokadraina angang si losan jarubugi wani adubu angang si kaisu tawbanati kitang mase pangba amadi thabak heitabagini matamadu da doctor na
angang adugi masada sogliba dokpam singi matangda report ama piraki angang asidi matam kuinigi mamangdagi mabuk thana pijada bangang amadi chaifam kaya marumse ngasi ngarang tagi denate kharana ngasi ngarang sokpani khara amana matam kuirabagi mamangda sokhiba asokpa sing khara phajalak pasu yawi nauna sokpa su yawi angang si yam tin ot na bibajani asumna doctor report hairaki madugi matungda police na wa hangingeda jumbo adugi nupa do police ki nakanda leiriba table amada phamge haina tawi matamda police na ki hui nang phambe yar hogulu nangum amana yamna wangang kamjau hundaine nangi sanga yam chawe dai nangna sanga phane yam chawrabasu aikoi police na kari tawbu ngamge habdo nangi sidagi di aikoi na torok pase nangi angang asi nangna kanadagi lawre angang lawrak liba nupa adugi maming hayo number piro asumna Ajit Kaushal gi number police na lawki amadi Ajit Kaushal asi police na koithi thiduna mafam adudagi mahakpo phagatki amadi lokapta poroktuna Ajit Kaushal da police na ohang pahang toki police na Ajit Kaushal bu yamna thina phurami madugi matungda mahangna hairaki sir angang asi aigi khungang dagi aidi angang sing asi makhoigi mapunchi sembi bakhaktani aina angang sing asi atopa lambi mada thakhiba nati hauji phawbada aina angang lising ama khare henbase aigi khungang dagi sumaina makhoigi imung manungi mateng pangnanabagi damakta aina mafam kaya da pikhre adu makhoi imung manungda dumak paisa phangi aina nongma makhoi imungda chatpa matamda makhoi yapokpana imung manungdu chada thaktre karimta leitre thabuk suba yarabadi khara leigadra haina hairakpadagi mahaki machanupi chahi kya sure chahi 15 sure chak thongma thakpa hibra hai phi suba hibra hai haibadagi mahakse purokibani mahak kaktanati tonga tongan mafam kaya dagi aina nupi macha kaya marum ina kara khunba yumsingda thaba inghangi damak adum thami adu sigumba problem si yam toina thokte makhoi mayam dugi marakta amani khaktani thokpa matamadu police na haiki pigliba ngang sing mahi masing tamdana leijagadabadu nangna migi imungda minai oina season nabagi damakta puraga imung adugi yumbu dana ot nairaba matungda thagi paisa nang pibro angang asi yonbagi paisa duna nang nabuktu thaliba natro hojiti kari thoe makata na kari haro angang sigi maramda haro yam phukirami amadi ajina harki asumna angang do ai khungangdagi porokemni sa khunggangdagi poroklaba matungda tha amada lupa lising ama piba haiduni yana khibani angang asi mafam asida lerakpa haujibudi tha taruk lom sure asumna tha ahum surokpa matamda yumbu asina ingonda complaint torokpadagi ai mafam adu de chatki yumbu asina angang asi thabak suba haite aduga thabak tobada yamna tappi ayam matamda yum asida leiningdre ai yumda chatlage yumda thinbiro haibena chingba yamna hai asumna tobadagi angang sibu mokhoina khara phuba jani madudagi aina mo angang nupi masa asida themki angang nupi masa si themlo matungda mafam asida nang karigi leiba talibano nangi ima baba na waribado nangna paisa mating khara piraga nangi imung manung nungai ga doribani se tha taruk pharakpaga nangi tolo phangadoini matam aduda nangi mobile ama lebirani ima baba ga sunang wari sanaba yarani asumna angang adu yumdagi chatninglabasu makhoigi michei khangduna adumak lakhi adubu amuka su tha mari pharakpa matungda imung aduna angang nupi masa si makhoina yamna thina phuri haibase aina khangki asumna khangbadugi angangi masada leba daksing adugi nungai taduna aina angang aduda nang yum masida leibase tha taruk tadi phako makhoina hariba thabak singse nang khara phajana tawba tamu soidena maki nang paisa si phangakani nangi ima baba da paisa si khoina tha taruk tagi piradong matamadu nupi machana ai mafam asida leiningdre karisu natabu wafam amagi so engonda phui makhoigi macha singna sangom thau yadrabasu karigi sangom thau yadribano na engonda phui makhoigi macha singsu mama mapagi michangda leiki makhoigi makhutta paiba pochai singduna engonda hektamak langaga hekta phure pochai sing adu kairagana aina maram oiraga thugarini haiduna maram ama natraga maram amada aisi adu miwa tapam oi phi surabasu phi sengde kon phenglabasu kon sengna phengde hiram ama natraga amada aise nungtigi miwa tapam oi amadi makhoina ayuk nungthindagi nungdang phawbase nungtigi phui ai mafam asida leiningdre asumna nupi masaduna hairakpadagi nupi masa adusu aina sum senadunu leiba yadabanina aisu mathang hingde yadabanina nupi masadugi wafamdo aisu khajiktang mirai rure haibo wafam hairaki loinana tha taruk pharakpa matamda khungang aduda mahaki mapa thengnaki mapana mahaki macha nupido yumda pubiro phone da su pau phawna bangamdre nakhoina tha amagi lupa lising amamam pigini haibadu su pibidre nupi macha du pubiro haibo wafam hairaki asumna wafam singa sitamki police na mu nupi macha du aduma phibam amada leire harabadi nangna mayumda thindabai maram karigino haina police na Ajit pu yam thina phuram masigi matungda Ajit na haiki aikhoigi khunggang sida leiriba sidi sa hapta amagi manungda ayuk amadi nungthil animak chak chaba phangde lambi mataida chujak khara poga yonba hingba ngamna honabada मीना तौनदब थबकसिंग तौदुनि हिंगनबा ngakतनि अदुबु खुंगंग असिदा लायरबा यामनखिबना असुमना मखोइबु मफम असिदा पुरुकलगा खजिक्तंग मखोइबु कानागद्रा हाइदना तौजखिबनि
मी ओइने पोकलुरबा पुंसीनी हिंगदबदी यादी हिंगनबु होनरको मतमदा अखोइसु असुंबा अतोनबा थबक से खुना तोकिबनि सा असुमना पुलिसना अजित पुसु फाजनकी ममा मपागी नंबर लौदुना ममा मपा मचानुपी लौरनबगी दमकता पुलिसना कौकी मसिगी मरकता मतै मनाव अदु पुलिसना हाइकी हौजिकती अंगांग असिगी ट्रीटमेंट की पैसा पुनमक अमदी ममा मपागी चथोक चचिन नुपी मचा असिगी था तरुकी पीगदब सेनफम अमदी नुपी मचा असिगी पुंसीदा नोइना टॉर्चर तौबगीदमक नखोइना कंपेंसेशन पीगदबनि अमदी नारालगी मतुंगिना नखोइसु दंडी फंगबा ताबनि असुमना केस असि लोइसिनकी केस असि मियामदा वारी ओइना तमजबदा थमोइदा सोकपा खजिक्तंग यौबा वालबसु वाफमसिंग असि अमुक्तंग तिन योथदुना खनबियु पिकलिबा चही 15 खक्ता ngairibi nupi macha amana nungsijaraba mama mapagi mayum thadokutuna laplaba khungangdagi shahar tana laklaba matungda migi mayumda thabak suduna migi mateng panglaga mafam adudagi phanglakpa paisa kharana imung manungda lehoriba miyoi mabuk thaknanabani haina honariba nupi macha amabu ahing nungthil naidana karigomba minungsi amatta yaudana somna phubi nebiba otpiba hibasibu taibong miyobagi lichala ngasigi episode asi matang asida losinjare mathangi episode ta atopa case ama puduna laksagi पुंगनिंग लेताबियु वखल फाथबियु नसिगी दमक्तदी जेम्स हैगुरजमना अमुका हना खुरुमजरी।